Imestri mi eng tabi basingbu Nomaitham Kajal Devina Kurumjari. Hojek nungthilgaba pau pijari. Government of Manipur ki Additional Chief Secretary M. H. Khan na thokiba order amagi matung inna haukiba chahi listing ani kulumdagi December 15 da cabinet decision lauraba matung chahi asigi February 8 da High Court na Tampaki District Taruki Gram Panchayat amadi Jila Parishad Sengge Mikhal Pangtok Triba Fauba Thau Punaba Anoba Administrative Committee amak Khanaba order ama thokiba adugi lista maming yaudaba Langthabal SCG Masana Masabu Jila Parishad ki member ni haijaba Laishram Bhubaneswar karamba matamda Langthabal SCG Jila Parishad ki member oirambage haina Imphal West Jila Parishad ki chairperson Dr. Laishram Bobina hangdakli Ngasi Manipur Press Club ki Kaubru Hall da pangthokiba pawgi mifam amada wafam asi phongdol aduna Dr. Bobina makhata aduna hai hauze Manipur ki oriba phiba mashina Tampaki District Taruki Gram Panchayat amadi Jila Parishad Sengge Mikhal Pangthoktana laiba sigi yengduna makhoigi Mikhal Pangtok Triba Fauba Thau Punaba Anoba Administrative Committee ama semduna punna miyoi 335 khangatki khangatlaba miyoi 335 gi manungda masana masabo Langthabal SCG Jila Parishad ni miyoi ni haijaba Laishram Bhubaneswar hariba miyoi asi Langthabal Ashida karamba matamda Jila Parishad ki member oirambage khangde Langthabal Ashigi oina anoba thau punaba Administrative Committee ama semnaba chahi asigi March 8 da Imphal West District ki Deputy Commissioner in charge puriba K. Jadumani masana khoyek piduna committee member oina miyoi 13 khanki adum oina ma Langthabal gi committee member oina khallaba miyoi sing adu Tampaki District taru ki khangatlaba miyoi 335 gi manungda typical error leibadagi member 13 asi sindorakhi hairi loinana thawang asigi matangda chahi asigi April 5 da error lekhiduna sindokhraba member 13 na lenga ki mathakta case file tawki masigi maraksida Administrative Committee da thau puriba miyoi singna job card ki thabak sing shunaba kanna honaduna lakhiba adugi matung August 10 dagi shuba haunaba hotnaringe charakta Imphal West District kisina khanghaudana July 18 da order ama thoraktuna financial transaction thingjin khiba adugi matung September 18 da amuk hanna financial transaction hangdokle haina Imphal West DC na order ama amuk hanna thorakhiba matung da September 22 dagi job card suba haunaba signboard sembal ori haina video amadi CO da khangan khiba leirabasu thabak shubada ayepa pirakliba sti tawbiganu haina su phongdokhi hotels da ekhoigi west ki adumba makok thana chatnaba station se ki makok thana chatnaba hena mangjin thana thabak sunaba adu job kwasingje matau karamna makhoi da pesa se phanghanaba haina nong ta khanabadadi ekhoi bu kobirakte nong ta khanabadadi ekhoi bu su yohan bide aduga ngasi honorable MLA sengna haigani lamsang kendra amachong Langthaban kendra gi tuminna leithokbiganu hari base solution pubiro ekhoi honorable high court ki order ji inbiu natrabadi isana semjebalo isana thugai ba habado oirakani mi thado khanaba honbe kanu khangge haragadi tasengna ngarang mak ngangbi riba Laishram ki maming panding de ai sa Laishram ne Laishram ki nupa do la aga se honorable high court ki order je ai pajage adragana mal khangana ba office India ki Constitution ki Article 1 Union of States Manipur da piraba matam khaktada Manipur ki territorial integrity ngakpak ngamgani haina Manipur People's Democratic Front MPDF ki secretary Sapam Samungongna phongdorakli wafam asing asi Manipur Press Club ki Kaubru Hall da pangtokhiba pawi singa unaba amada phongdokhibani mahakna makhata na phongdorakpada Manipur da chathariba irang territorial integrity dagi thoklakpa irang ni Laibak ama kanba haibasi state adugi lengak paiba singna masagi state adugi integrity kaidana ba hotnaba aduni lamdamasigi territorial integrity ka handana thamba haibasi lamdamasigi leiriba MP MLA yauna Home Minister paiba yauriba singe thaudangni makhoina makhoigi thaudang tawbugi mahut miyamda territorial integrity kallu hairagadi maduta singna angapa poi malemgi mafam kayada masagi maramdam kannaba hotnabada lengak loisingna kari thabak thaudang sing paikhatli haiba miyamna khangnaraba wafamni lamdamasigi oinashu miyamgi mahut sinduna Thagat kiba mihusingna lamdam asi kahandana thamnaba hotnabada hena mai onsinduna India ki Constitution ki Article 1 Union of States Manipur da lehenaba hotnase haiba wafam thamki His Highness Maharaja of Manipur still stand agreement instruments such as succession agreement signed tawra ahamagi nabadu da defense communication home loan license how to fight
ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯕ ꯇꯥꯏꯌꯦꯕ 1891ꯒꯤ ꯈꯪꯗ꯭ꯔꯒꯁꯨ 1939 ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯂꯥꯟ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯃꯃꯥꯡ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯇꯥꯡ 19ꯗ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯕꯣꯔꯗꯔ ꯄꯤꯂꯔ 72 ꯃꯅꯥꯛꯇ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯉꯥꯛꯅꯅꯕ ꯆꯠꯄ ꯈꯣꯡꯆꯠ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ RPF-PLAꯒꯤ ꯃꯦꯖꯔ ꯑꯣꯏꯅꯥꯝ ꯕꯥꯕꯨ ꯃꯩꯇꯩ ꯑꯃꯗꯤ ꯑꯦꯂꯥꯏꯁ ꯒꯨꯂꯨꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯃꯔꯝꯗꯝ ꯖꯤꯔꯤꯕꯥꯝꯒꯤ ꯀꯗꯝ ꯇꯂꯥꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯦꯖꯔ ꯑꯣꯏꯅꯥꯝ ꯕꯥꯕꯨ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯒꯨꯂꯨꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯀꯗꯝ ꯇꯂꯥ ꯁꯟꯔꯥꯏꯖ ꯀ꯭ꯂꯕꯇ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯒꯤ ꯐꯣꯇꯣꯗ ꯃꯤꯌꯥꯝꯅ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃ ꯀꯗꯝ ꯇꯂꯥꯗꯒꯤ ꯈꯣꯡꯁꯥꯟꯗꯨꯅ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏ ꯐꯥꯎꯕ ꯆꯠꯈꯤ ꯃꯇꯨꯡ ꯆꯤꯡꯗꯣꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯔꯦꯂꯤ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯣꯏ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯑꯩꯈꯣꯏꯅ ꯁꯦꯝꯒꯗꯕꯅꯤ ꯑꯩꯈꯣꯏ ꯅꯤꯡꯇꯝꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯦ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯕꯦꯅꯔꯁꯤꯡ ꯄꯥꯏꯗꯨꯅ ꯆꯠꯈꯤ इंटरनेशनल फिल्म फेस्टिवल अमा ओइरिबा इंटरनेशनल पुलारी टीवी एवार्ड्स 2024 गी एवार्ड फंगलगदबसिंगी मिंगलाउथरकपदा सुपनतंगी मिनिट 3 तमक सांगबा मणिपुरी शॉर्ट फिल्म यूज मी आइबु सिजिनबियु गी डायरेक्टर राकेश नावरेमबो बेस्ट डायरेक्टर इन मणिपुरी ओइना लाउथोकपदा यारोकले इंडियन इमिनेंट थिएटर एंड फिल्म डायरेक्टर डॉक्टर प्रमोद पेयरनुना जूरी चेयरमैन ओइरिबा फिल्म फेस्टिवल असिदा करिंकान फिल्म एक्टर बांचियुर प्रवीण कुमार इमिनेंट फिल्म डायरेक्टर एंड एक्टर CB प्रेम कुमार अमदी फिल्म डायरेक्टर जोलीमास नचिंबा इंडियन सिनेमा की सकनारबा मियोय कयाना जूरी मेंबरसिंग ओइदि था सिगे 15 दा थिरुवनंतपुरम केसरी हॉल दा पांगथोकिबा अवार्ड अनाउंसमेंट की अखन्नबा प्रेस कॉन्फ्रेंस अमदा फिल्म फेस्टिवल असिगी चेयरमैन डॉक्टर प्रमोद पेरनुना राकेश नावरेमदा बेस्ट डायरेक्टर इन मणिपुरी पीनबा लाउथोकी निंगसिंगबा याई फेस्टिवल असिदा अभिजित पुरोहित द बेस्ट डायरेक्टर इन कन्नड़ा अमदी श्रीनु एम द बेस्ट डायरेक्टर इन तमिल पीनबगी दमक लाउथोकी फेस्टिवल असिगी बेस्ट शॉर्ट फिल्म अवार्ड ना अर्जुन राजेश की सुगंधी मलयालम बेस्ट डायरेक्टर ना मलयालम शॉर्ट फिल्म की डायरेक्टर मनोज महानंदा पीरगनी लेमजनिंगाई ओइरबा फिल्म अवार्ड असी चाही सिगी डिसेंबर 1 दा लांथोकनी हाइना फेस्टिवल कमिटी ना प्रेस कॉन्फ्रेंस अदुदा फोंदोकी निंगसिंगबा याई राकेश नावरेम की शॉर्ट फिल्म यूज मी आइबु सिजिनबियु असी फिल्म एजुकेशन एंड वेलफेयर फाउंडेशन औरंगाबाद नशन किबा 5th रोसानी इंटरनेशनल फिल्म फेस्टिवल 2024 दा बेस्ट शॉर्ट फिल्म डायरेक्टर अमदी टॉप 5 फिल्म्स अवार्ड फंगख्रबा मिनिट 3 तमक सांगबा शॉर्ट फिल्म ने फिल्म असिगी प्रोड्यूसर राकेश नावरेम असामकना ओइरी हुइद्रोम सुरेश अमदी राकेश नावरेम अनिना स्टोरी ओइरिबा फिल्म सिगी एडिटर रोमी लमाबम ने नागेंद्रना कैमरामैन अदुगा राकेश नावरेम विजयलक्ष्मी हुइद्रोम मार्लिन अमदी मोइरांगथेम ओकेना मरुओइबा सक्तम लांगली मतंग असिदा नुंथलगे पाउ सनोकचबा लोइसिनजरी मिएंग ताबिरिबसिंगबु अमुकना खुरुमजरी।